Chelsea tapna Rohit ki phamung machida famthai aduga masa pulap hiptharai aduga mangonda tung onsinduna hipliba Rohit ki makhwangda matung lomdagi tapna kholai Rohit sora masangno handoklaga mamito isinduna tumthana bahotnai adubu Chelsea na magi masada asumasum thengba horakpada Rohit tumina leiba yarakraduna phamungdagi fukhaugatuna Chelsea da sawni yenglaklami kaino nang pamise Chelsea su Rohit ki madaududa afing afai oina hogatli nupidu mutka pungchai chai khre Rohit khonjal khara wangkhatna kaino habani nang pamise ibani luhong dawra aidana nangna tangning wadek ta dawba yabro aise phagiro ha nupa khudingna nangi body so tawududa pangthaba dumaina Rohit nadi kaidonungda pangtharoi aigi attention phangnabagi dama nangna sagi jat phawba mingonda pithokpa ngambi nupi amada Rohit na respect thamgani habidudi nangina punsida khangana Chelsea Rohit ki manakta khajik changsinduna peri peri hairei ibani luhonggadaba hayengda ngairabani nangna ibu mitop tawna khalisi kaigino adu khantaba wangangdo aingonda ngangi kaigino aise nangi nupi oigadawrabani Rohit mamito isinduna sora masano handoklaga sauninglap tawna hairei makhut aniduna makhwang metuna ahal masal yanakibagi matungina aina nangga luhongbada yakhibani ibani gi marakta physical relation thambada aina yaba pikhiri aina khwaidagi nungsibi khwaidagi hene lumna khanbi manadana atopa kana matada adugum wakhalda aina chenkibu leiti chensu cheloi aiga nanga engage tawduna luhonglabasu aigi nungsibu phangani habdudi yamlangani wahaidu tabada Chelsea mapi ira chelai Rohit ki makhwang paiduna Rohit bu chena konki aduga kapna hiraklami Rohit nang hai butha dokduna chatkinu please aibu mukta nungsibiyo nangna taw haiba khudingdo ai loina tawke aibu mukta ngoirabasu nungsibiyo Rohit tapna I am sorry aina nangonda romantic feelings lakpa apam nungsipokla habidudi mapuksimagi oithoklaroi wadu hairaga Chelsea na mabu koliba adu thadoklaga makhong prapap thangduna chatpa hawi Chelsea saurangna na hanglaklami pumthamakse Vedio na maram oiraga natro Vedio ki ming balakbaduda Rohit chatlibadu chaplepi Chelsea handakti thangai sengna kapngang tawrakle matam kayadagi omduna lairiba maisa adu ngasidi mapal thokhalakle Chelsea khonjal wangkhatna Vedio na maram oiraga nangna inungsiba ngamdaba natro migi mayumda leiraga migi nupa amonbi tawngambi ikai khangdabi lairabi pidat patat piduna maram oiraga natro nangnaibu mirairise Vedio na engodagi kari henge aingonda chendaba karamba quality mangonda chenge ikai khangdabi minai nubi mabu aingonda gena lumna khalisi kaigino Rohit Chelsea da fat on silly aduga masu sauna khumlei Vedio se nangumanati migi nupada chopo ahen bamba migi thamai sanaba heibi nupi nati amari nangdawna awona onsu chade pap chelaba nangi jinbalduna Vedio gi maming amukhana panba yar nangna machit kya thokna thugairam labo aigi thamoi se Vedio na chena samjin birambani aigi punsida nangondagi Vedio na hena magul leibi heli wadu hairaga Rohit magi romdagi sauna thorakle Chelsea di Rohit na thoki badu yenglaga thamoi sokna ka phauri Rohit tu Vedio gi room gi thongjal du da lepi laibak na fari basu room du manungdagi lok tawramde Rohit thongdu hangduna manungdagi sauna sahum naina changlei Vedio na phamung machida phamlaga ungduna leiribadu ure Rohit prap changsili Vedio gi manakta aduga Vedio gi makhut paiduna room dudagi chinglaga puthorai Vedio ngak chanana Rohit kaino nangdaisibo se thado haibani Vedio na hairibadu tada Rohit na chinglaga puthorai makhogi courtyard ki garden adu tamna ahing thenglakba matam oibana makhoi ani na ngangnaribadu kanana su tadre Auntie singdusu loina tumthakrabani garden dugi mapa hege ubaga Rohit na Vedio gi makhutu fathadoi Vedio sauna kaino nangdaise nangmang nei kaiba khangdrasu aidi me mamang dei kai Rohit kari sairakte madugi mahut magi khongrogi pocket ki manungdagi wallet tu lokthorei aduga paisa khara lokthoklaga Vedio gi mamai de langsilaga sauna hairei sigi paisa sipur aduga nangnayumda yam thun halo nang leiraga ai kok chakpu heli ai bunga yakta pothaba phangandre nang na maram oiraga ai bonga bo handawre normal oiba punsi amada ai hingningi
ꯑꯩꯅ ꯎꯔꯣꯏꯗꯕ ꯃꯐꯝꯗ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯅꯪ ꯇꯨꯃꯤꯟꯅ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯣ ꯑꯕꯦꯊꯣꯏ ꯃꯃꯤꯠ ꯈꯥꯅ ꯔꯣꯍꯤꯠꯇꯤ ꯌꯦꯡꯉꯤ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯥ ꯔꯣꯍꯤꯠꯀꯤ ꯃꯇꯧꯗꯨꯗ ꯃꯌꯥ ꯀ꯭ꯔꯛ ꯆꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯄꯩꯁꯥ ꯈꯔꯁꯤꯅ ꯑꯩꯕꯨ ꯑꯗꯨ ꯈꯟꯊꯅ ꯅꯌꯨꯝꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯒꯤ ꯄꯩꯁꯥ ꯈꯔꯁꯤꯅ ꯃꯃꯜ ꯍꯟꯊꯍꯟꯕ ꯔꯣꯍꯤꯠ ꯃꯥꯒꯤ ꯋꯥꯂꯦꯠꯇꯨ ꯁꯥꯎꯅ ꯐꯠ ꯂꯪꯊꯣꯛꯂꯒ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯪꯒꯤ ꯅꯁꯛ ꯇꯣꯛꯂꯛꯄꯁꯨ ꯌꯥꯔꯦ ꯅꯪꯅ ꯑꯩꯁꯦ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯕꯅꯤ ꯅꯪꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯂꯣꯏꯗꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯀꯩꯍꯧꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯕꯦꯊꯣꯏ ꯀꯞꯂꯒ ꯈꯨꯝꯂꯛꯏ ꯑꯩꯅ ꯅꯪꯕꯨ ꯑꯉꯥꯎꯕ ꯑꯣꯏꯌꯨ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯅꯪ ꯅꯁꯥꯅ ꯉꯥꯎꯖꯔꯒ ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯩꯅꯩꯁꯤ ꯀꯩꯒꯤꯅꯣ ꯉꯥꯎꯍꯜꯂꯦ ꯅꯪꯅ ꯑꯩꯁꯦ ꯉꯥꯎꯍꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯒꯤ ꯅꯪꯁꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯊꯃꯣꯏ ꯃꯅꯨꯡꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯑꯩꯒꯤ ꯋꯥꯈꯜ ꯊꯃꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛ ꯁꯨꯝꯗꯨꯅ ꯂꯩꯈ꯭ꯔꯒ ꯑꯩꯅ ꯀꯔꯝꯅ ꯍꯤꯡꯉꯨ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯍꯜꯂꯝꯂꯅꯨ ꯅꯪꯅ ꯁꯨꯝꯕꯤꯔꯝꯕ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯝꯕ ꯊꯃꯣꯏꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ ꯑꯩ ꯏꯇꯣꯝꯇ ꯂꯩꯍꯧꯔꯒꯦ ꯅꯥꯏꯇꯣꯝ ꯇꯥꯔꯒꯗ ꯂꯥꯛꯄ ꯑꯩꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯖꯍꯧꯒꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯅꯤꯌꯦ ꯑꯩ ꯍꯌꯦꯡꯗꯒꯤ ꯆꯠꯈ꯭ꯔꯅꯤꯌꯦ ꯅꯪꯒꯤ ꯃꯥꯡꯗ ꯑꯩ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯦꯞꯄꯣꯏꯌꯦ ꯍꯌꯦꯡ ꯉꯥꯏꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯕꯦꯊꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯈꯖꯤꯛ ꯑꯕꯦꯊꯣꯏ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯄꯤꯗꯨ ꯐꯠꯐꯠ ꯇꯩꯊꯣꯛꯂꯒ ꯔꯣꯍꯤꯠꯇ ꯑꯃꯨꯛ ꯋꯥꯔꯧꯅ ꯄꯤꯔꯣꯏꯅꯅ ꯌꯦꯡꯂꯝꯃꯤ ꯍꯣꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯄꯔꯣꯏꯒꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯑꯕꯦꯊꯣꯏ ꯃꯃꯥꯏ ꯇꯞꯅ ꯂꯩꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯔꯣꯍꯤꯠ ꯈꯣꯏꯒꯤ ꯒꯦꯠ ꯇꯝꯅ ꯔꯣꯍꯤꯠ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯃꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯍꯛꯆꯥꯡꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯕꯁꯨ ꯔꯣꯍꯤꯠ ꯃꯥꯒꯤ ꯊꯃꯣꯏꯒ ꯋꯥꯈꯜꯒꯗꯤ ꯑꯕꯦꯊꯣꯏꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯕꯒꯨꯝ ꯇꯧꯏ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯦꯞꯍꯧꯔꯤ ꯔꯣꯍꯤꯠ ꯃꯥꯗꯤ ꯊꯋꯥꯏ ꯄꯥꯟꯗꯕ ꯑꯁꯥꯕ ꯃꯨꯔꯇꯤꯒꯨꯝ ꯑꯕꯦꯊꯣꯏꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕ ꯃꯤꯅꯠ ꯑꯃ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯒꯥꯔꯤ ꯇ꯭ꯔꯛ ꯑꯆꯧꯕ ꯑꯃꯅ ꯕ꯭ꯔꯦꯛ ꯅꯦꯠꯄꯒꯤ ꯃꯈꯣꯜꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯊꯦꯡꯖꯤꯟꯕꯒꯤ ꯃꯈꯣꯜ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯒꯤ ꯃꯈꯣꯜꯅꯤ ꯃꯈꯣꯜꯗꯨ ꯍꯦꯛ ꯇꯥꯕꯒ ꯔꯣꯍꯤꯠꯇꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯃꯃꯤꯠ ꯃꯅꯥꯗꯨ ꯈꯪꯁꯤꯡ ꯁꯤꯡꯕꯒꯨꯝ ꯇꯧꯏ ꯑꯍꯥꯟꯕꯒꯤ ꯏꯟꯁꯇꯤꯡ ꯑꯣꯏꯅ ꯔꯣꯍꯤꯠ ꯈꯣꯡꯂꯩ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯄ꯭ꯔꯄꯞ ꯆꯦꯟꯊꯣꯔꯛꯏ ꯊꯣꯡꯒꯥꯜ ꯇꯝꯅ ꯃꯥꯡꯒꯣꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯁ꯭ꯇ꯭ꯔꯤꯠ ꯂꯥꯏꯠꯀꯤ ꯃꯩꯉꯥꯜꯗꯨꯗꯒꯤ ꯎꯔꯦ ꯇ꯭ꯔꯛ ꯑꯃ ꯈꯥꯝꯂꯤꯕ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯕꯛ ꯍꯟꯅꯔꯛꯄ ꯃꯈꯣꯏ ꯈꯔꯁꯨ ꯇ꯭ꯔꯛ ꯃꯅꯥꯛꯇꯨꯗ ꯑꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯍꯤꯠ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯣꯝꯁꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯏꯟꯊꯣꯛꯇꯨꯅ ꯆꯪꯂꯛꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯃꯌꯥꯏꯗꯨ ꯇꯝꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯔꯣꯍꯤꯠ ꯆꯞ ꯂꯦꯞꯄꯤ ꯃꯥꯅꯤ ꯑꯕꯦꯊꯣꯏꯅꯤ ꯃꯁꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡꯂꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯕꯦꯊꯣꯏꯅꯤ ꯃꯥꯅ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯔꯣꯍꯤꯠꯀꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯤꯕꯗꯨ ꯔꯣꯍꯤꯠꯁꯨ ꯇꯥꯏ ꯑꯁ ꯍꯤꯡꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯃꯀꯣꯛꯇꯅꯤꯅꯦ ꯁꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯁꯣꯏꯅꯤ ꯔꯣꯍꯤꯠ ꯃꯃꯤꯠꯇꯨ ꯐꯠ ꯑꯅꯤꯔꯛ ꯀꯨꯞꯄꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯄꯤꯔꯥꯡꯇꯅ ꯄꯨꯡꯊꯟ ꯊꯟꯗꯨꯅ ꯂꯩꯔꯝꯂꯦ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯕꯦꯊꯣꯏꯒꯤ ꯅꯥꯀꯜꯗ ꯐꯝꯊꯗꯨꯅ ꯑꯕꯦꯊꯣꯏꯕꯨ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯄꯝꯈꯠꯂꯤ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯂꯦ ꯔꯣꯍꯤꯠꯁꯨ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯏꯗꯨꯁꯨ ꯏ ꯉꯥꯛꯇꯅ ꯌꯦꯡꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯔꯣꯍꯤꯠ ꯑꯕꯦꯊꯣꯏꯒꯤ ꯃꯃꯥꯏꯗꯨ ꯂꯦꯡꯗꯨꯅ ꯍꯧꯒꯠꯂꯣ ꯑꯕꯦꯊꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯆꯩꯔꯔꯣꯏꯒꯦ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯗꯣꯏꯅꯦ ꯍꯧꯒꯠꯂꯣ ꯃꯐꯝꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤꯁꯤꯡꯗꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯈ꯭ꯔꯦ ꯔꯣꯍꯤꯠꯇꯤ ꯑꯕꯦꯊꯣꯏꯕꯨ ꯀꯣꯟꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯤ ꯁꯦꯡꯅ ꯑꯉꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯁꯣꯛꯍꯟꯅꯤꯡꯗꯕꯒꯤ ꯅꯪꯕꯨ ꯁꯣꯌꯉꯥꯝ ꯌꯥꯎꯗ ꯊꯝꯅꯤꯡꯕꯒꯤ ꯅꯪꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯉꯨꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯠꯈ꯭ꯔꯒ ꯅꯪꯅ ꯍꯦꯟꯅ ꯋꯥꯒꯅꯤ ꯈꯪꯂꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯈꯣꯡꯐꯝ ꯑꯃ ꯍꯟꯗꯣꯛꯍꯟꯗꯅ ꯑꯩꯅ ꯊꯝꯂꯝꯒꯗꯕꯅꯤ ꯑꯕꯦꯊꯣꯏ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯑꯩꯅ ꯅꯪꯕꯨ ꯍꯔꯠ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯏꯁꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯕꯨꯗꯤ ꯑꯩꯅ ꯃꯩꯔꯤꯂꯛꯇ ꯂꯪꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯅꯪ ꯁꯨꯃꯥꯏꯅ ꯍꯤꯞꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯕ ꯌꯥꯔꯣꯏ ꯑꯕꯦꯊꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ
Macet kaya tok na kairaba ay kitamoybo nang nahanjin samjinbiramagom ngasisu samjinbiramo nang yaudana ay itomta lehubba ngamoy. Ikoy na de ambulance ama mafamduda yaurakle. Avethoyba hapkatkre gari manungda. Rohitsu mana namdana gari manungduda karakle. Avethoy matamda thadokpadu yaningde haina. Gari manungdudasu Rohit kappa lepte. Mana paisiliba Avethoygi makhutusu sungtha thadokte. Ma masana thokankiba thagdokni khanna masana masabu yamna waraukre. Ningamdabana pikthankre magi masa pumbadu. Hospital yaubaga emergency ward ta nursing na Avethoybu inchinkre. Rohitsu Avethoygi bed matung inaduna changlai. Adubu entrance tu hek yaubaga nurse amana Rohit bukhami. Sir, manungda mi atopa changbagi ayaba pidi. Rohit nurse nupiduda onsinduna. Karigi changba yadaba. Mana siba changba khangdana leiraga aina sida yengaga leho haibro. Noi paisa kyam pamge? Ha. Sorry sir. Wado hairaga entrance ki thongdu thingjinkre. Ate staff singna Rohit bu changkidana ba phahuri. Thong hek tingjinkibaga Rohit du khuru khuda gunduna phamthai. Aduga thongdu thilli. Ai manungda changal loy bani. Noina kaiginu. Ma kai kainena ba silise. Thongangdo. Ai magi manakta legi. Thongango. Chelsea su tanjaduda maphamduda yaurakle. Rohitna thong thillaga kablibadu ubada staff singduda hanglaklami. Avethoydi staff amana manungda pusinkre. Nupido yamna serious oikre. Kanba ngamgadaba mandre. Chelsea saurangnana Rohit ki manakta changsili. Aduga sabtra amaga loinana hairaklami. Nangna toise kaino? Nangna Avethoybu nungsi hairaga? Nangna karigi mabu awaphamda tahalino? Rohit, nang yam phattaba midi. Nang dongna phattaba midi malamsida laiti. Nangna khwaidagi nungsijaba misakamabu adumna sokanba hunabro. Nangde mi phattane mi phatta. Nangna maram oiragane Avethoyna ngasi phibamsida leiribase. Wado hairaga Rohit ki nakalda famthaduna Rohit ki lengjumda pop thaduna yamna chakna kapi. Rohit karisu khumlakte. Khurukhuda gunduna mamai nonthaduna thawai chakna kapli masu. Staff singduna tawraga Chelsea ga Rohit kadu fazana phathabire comfort tawbire. Aduga corridor parengda thariba ben singduda phamhallaga thamli. Avethoygi results ngaibo oina. Pungkhai muk leiraga Gusansu maphamduda yaurakle. Rohit amadi Chelsea gi mata ubada khangle. Avethoyna karamba phibamda leiramgani haibadu. Corridor parengduda tarangamada phamliba Rohit ki manakta probab changsili. Aduga Rohit bu mamit mamai khangda kinna pangthinda thinjili. Rohit makhut hande. Gusanna pena ba phuhali masada chaina amata suphau khidre. Mafhamduda leiramba miyam singna Gusan bu khamdoi. Adubu kharadi wana thokre. Ai bu thadu haibane. Ai ma bu hatkani. Ai ngonda ki sumullaga loba. Aduga phajana su tawbidaba. Ai ma hatkani. Rohit su mamai do kharathina sokle. Wakhal wabaga chaina khol dugana pasana kibana masu gyan mangkhre. Rohit po topa room amada first aid pina bahaiduna atopa doctor singna pusinkre. Chelsea ga Gusan ga dangai haure. Pung manga muk haukre. Nongalamdaigi pung ani helakwa doida Avethoybu operations tawriba head doctor do operation theater dagi thorai. Chelsea ga Gusan ga do doctor dagi manakta probab changsili. Gusan bakhatna. Doctor, asokpadubu kamdawrage. Doctor do magi marks lokthoglaga ningamdana makhoi anida yenglai. Aduga tapna hairai wahai khara. Doctor do na hairakliba wadu tabada Gusan ga Chelsea ga di thamoi mache tana kaikre. Waraurai isor mabusu ningamdaba thamoi dugi chaina khol khangba ngamda thamoi sokna kablai. After 3 years, Rohit so hojikti masa matomta gari thauba haijare. Hanagi angang machagum tauba Rohit oidre. Mapagi chauraba company adugi mapusu hojikti Rohit na oikre. Pumnamak magi makhuta loina leikre. Magi magun hongbagi matungina sakuchusu loina honglamle. Yengbada nupada nupa mankre. Masam tenta kaklaga yengbada yamna smart oire. Magi hongdriba haibabu masak phajaba adu khakni.
Rohit tu magi office ki building dagi thoraktuna parking lot adom da laklami aduga magi gari da kakhatli tanjadu da Rohit tu magi phone du call ama lai phone du lokthokuna screen du di yengi my wifi calling contact name du ubada Rohit nok fetawi mayum da thuni yongning bagom gari du speed da netuna thongning ba haibudi yorakle Rohit call du receive tawraga nakong da thami hello my dear asum nakaldagi nupi amagi yamna familiar oiba khonjalda nang yumda karam kanda lakdoino yauradabani icha thoibigi chocolate khara leiraga laagine tawramini thoni yoraknaba tawro natradi ai sauni yes ma'am aido imanabigi haijingba chatoini kenabasu makeup artist ka gaukrabani kaigumba ai thilamdai da ka thabak leikain ka tawraba nangaina kaidauke yong Rohit nok fe tauna phone do bluetooth chami aduga nakal da thamlaga gari start tawduna tapna thauba haurai mafam du dagi marai jawbi ayura ni haramakta da isang macha sumlang is khaigino thauga thunga dairaga nang pumno yachilo hai bro as yare taning de sesalang no batawro ai call thame wa do hairaga asom dagi call du kakre Rohit magi gari do dukan amagi mamang da khami mana nungtigi lakpa dukan maphamni dukan mapuduna mabu masak khanglabani gari dagi kumtharaklaga Rohit tu dukan manung da changlakle aduga display tawriba potsing ado sumiyangi bouquet amadi ate gift item sing yonba dukani Rohit su magi nupina pamjaba bouquet amaga magi macha thoibina pamna jajaba chocolate aduga order tawkhre dukan mapuduna mana order tawriba item sing adu pack tawna hairai kanagino nangna nungtigi leiriba pot mayam sibui bunga Rohit nak fe tawraga aigi nupiga aigi jaga gini nangi nupi dudi ontongna laibuk phakreda nanga manapa ma phangbase nupi sulu na tawba masak su phajaba awatba mata leitaba nupa ma phangjabage wadu hairaga mana order tawkhiba potching adu Rohit apirai Rohit sunak fe tawna potu lawi aduga magi khongrong maning pocket agi wallet tu lauthoktuna paisa piramlaga wallet tu amuk hapjina nok fe tawrami dukan mapududa laibuk phakraboni da ekhoi nupidi wadu hairamlaga thorakle aduga gari do amuk thauduna lakle piktak tawna yamne ingna chikna rasi leina saba yumni mama mapa macha makoi ahum kak leibagidi lempana konaba maphamni gari do sumang da khamlam laga Rohit tu manung da changlaklami living room da famduna magazine ma paduna leirami dupi do Rohit ubada nokfe tawi masak mataw yamna fajabi awatpa mata leitabi ingna fajabi magi thamoibu sumhatpa ngambi nupi amagi saktamni Rohit changlakpagi sahum phangbada nupi da fat yengthorai aduga yamna nungsiba minoga manoklai nanglawa Rohit su nokmi khumi yes ma'am wadu hairaga nupi dugi manakta changsinna phami aduga mana purakpa bouquet duga chocolate duga table du da thami icha thoibidi nupi du mana pairamba magazine du table du da tapna thamlaga thonglomda onsinuna kawi icha thoibi dedi la e seconds kharagi matung angangi khongji makhol tarai thangnaba room dagi khangle makhoi gi macha thoibi du lakle haibadu dedi nupi macha amagi yamna nungsiba khonjalna kaurakpani marol suboi sudaboy angang duna changlakba ubada Rohit sofa dagi hogatuna angang dugi manak changlaga angang du pamkhatli dedi la e angang dugi khajai ani duda Rohit nungsina chupi nupi du su noklaga hairi nangna chocolate pijamandana maya ka loina kendorabani chahi sudringai dagi Rohit su angang du pamlaga sofa manak da laktuna hanagom sofa da phamthei ichadi yadek bi ondorabo wadu hairaga angang du tampak da thamlaga harauna sanari Rohit tu thoibi se dedi wa haigi kai no Rohit ka magi nupi ga du noi nupi duna pura nangi attitude ni mana tawrise thaina nangna ingonde am thobigi bado Rohit nupi do da lakna bai kai wai chintibi
थाइने खोइदी यम फरकपनि खंब्रो नंगनदा नुपा मयम कोइबे वानी नुपीदु रोहितदा पैरपनि यंगलमलगा मागी मनाकदा लैबा कुजन अमा ताबलामदुना लौरगा रोहितकी ममाइदा लंगसिलाई रोहित नोकलगा मखुत नामना कुजनदा ओई अदुगा मागी नाकलदा थमखी चुमदे हाइगेरो याबी मतमदुदा नंग अइना फुदी याम फुनिंखिबनी रोहितदु अंगांगदुदा मुक अनसिलगा जाथोइबे ममादा चिंथीबी अमता हायुसे अंगांगदुसु हाइबो हाइतबो हाइरई ममा चिंथी रोहित अंगांगदुगी नाकोंगवाइदा चंगसिलगा तुमिन मुरमुम सोली चिरोल तौबगी मतौनी नुपीदुना ए कइनो नंगना अंगांगदुदा इनसिलि मैमदु कइनो अंगांगदु नोकलगा ममा चलसे चिंथीबी रोहित का अंगांगदुगदु थवाई ताना नोकचै चलसे सौरांगना रोहित यंगहवी